Akasbani Imphal Moirangthem Ibehaibi na pau pajari ahanbada maruiba pau. Bengaluru da Directorate of Revenue Intelligence na lupa koti 13 lakh 34 mamal oigadaba koken keji 8 phare nupi ani su phare. Pahalgam terror attack ki tungda lanmina chathakiba operation sindur gi matangda Lok Sabha da khananaba sangsad ki Business Advisory Committee gi mifamna pung 13 ki matam pikre. Isrona na saga punna saminaba Nisar Art Observation Satellite tha asigi kunthada Sri Harikota da gi thagatlagani amasung CBS na board asida affiliate tawba school punamakta mahiroisingda asoi angam thoandanaba audio visual recording yawba high resolution CCTV camera thenaba khangankre. Bengaluru da Directorate of Revenue Intelligence na lupa koti 13 lakh 34 mamal oigadaba koken keji 8 phare case aduga mari leinana Manipur amasung Mizoram dagi nupi ani phare. Interstate smuggling racket ama thugai duna drug amasung miyoi ani phagat kiba adugidamak Manipur gi hanagi Mukhyamantri Nongthombam Biren Singna Directorate of Revenue Intelligence ta nungaiba phongdokli. Social media da thagatpa warol amada Sri Biren hai nupi ani phariba sina awang nokpok lamdam asi drug ki maruiba lambi ama oina leiri haibadu takle makna hai asigumba operation asina laibak sinba thungbada leiriba miyamda yamna luna mara tasin khraba drug trafficking leire haibadu uthokle. Sri Biren hai Bharatpu drug sijinadaba laibak amo henaba asigumba network sing asi thugainaba thabak hena kansingadabani. Assam Rifles na CRPF official sing Paumi sing Lamlong Kaithel gi CSO sing Khongnang ani karak amasung Hingangi local youth club sing amadi Sangmaijin social club tongan bakul gi headman amasung khunja sing village authority amadi anganwadi workers sing unaduna security coordination amasung nungsi chanan hingminabagi matangda khananai nakre. Assam Rifles ki serol amana hai Kamjong jilla ki Sorde Khulda Stanley Kids boarding orphanage da Sana thaknaba polamsing amasung nomagi tangai phadaba polamsing yanthoki. Assam Rifles na ngarang Tengnokpal jila gi TM Jangmun num khulda o jara thabagi khongjang amasu sangsinki mafam adugi miyangalena o jara jamhena thaki. Bharatiya Section Mandal Manipur Pran amasung Dhanamanjari University na punna sindona ngasi DM University ki conference hall da Bias Puja amasung pharmacology ki matangda nomagi oiba workshop ama pangthokli. Workshop adugi hiramdi NEP 2020 gi syllabus ka chunana Bharata pharmacology education semdokpagi tangai phadaba haibasini. Pahalgam terror attack ki tungda lanmina chathakiba operation sinduri matangda khananaba sangsad ki Business Advisory Committee gi mifamna Lok Sabha da pung 13 ki matam pikre. Advisory Committee asina income tax bill 2025 khananaba gina Lok Sabha da pung 12 gi matam pire. Rajya Sabha na bill asi khananaba pung 9 gi matam pire. Panbayai sangsad ki nongjo mifam gi ngarang ahoba namita Pahalgam terror attack amasung operation sindur yauna tongan wapung kaya khudakta khananaba dabi tawdana birodi dol singna hanjan mifamda akaiba piki. Birodigi MP singna wapam singdu khanagadabani haina leptana slogan kaya lauki. Parliamentary Affairs Mantri Kiren Rijiju amasung Ngaksel Mantri Rajnath Singna Sabhada Sarkarna wapam punamak khananaba sem sadan lei haina thajaba piki. Adum moinamak sarangnaba adu leptabadagi Lok Sabha gi mifam ahumlak yaithoki. Amaronda Rajya Sabha da mifam amukak yaithokluraba tungda Sabha gi thabak thauramsing ningthina chathaki. Rajya Sabha gi wahang pakhum amasung special mention ningthina chathaki amadi khananenaraba matungda leading bill 2025 pass tawduna tawki. Tungda Business Advisory Committee na Lok Sabha da Operation Sindur khanana warep lokhe amasung madugi debate ki dama pung 13 ki matam piki. Marak asida pau kharan hai Congress MP Saptagiri Shankar Ulkana Orissa gi Balasore da mahiroi ama masa matomta mai thadana sijaki bagi wathok khananaba Lok Sabha da adjournment motion notice pikre. Lok Sabha da ngasi adjustment of representation of scheduled tribes in assembly constituencies of the state of Goa bill 2023 puthokduna khanagani amasung pass tawgani. Rajya Sabha dana ports, shipping amasung waterways mantri Sarbanan Sonowalna carriers of goods by sea bill 2025 puthokani. Tabiriba pawase Akasbani Imphal dagini.
Indian Space Research Organization ISRO American Space Agency NASA ga puna saminaba Nisar Earth Observation Satellite tha asigi kuntrada Sriharikota dagi thagatlagani hairi satellite asi Bharat ki matamda numidang wairam pung 5 ga minute nifu thagatkani GSLV F-16 Heavy Lift Rocket na satellite asi numitagi kilometer 7.2 thapna synchronous orbit ta thamgani Nisar satellite asina numit 12 ni khudingi malem sinba thungba scan tawgani machina nongju nungsa amadi ayuk nungthil numidangi oiba data sing pirakani ngasi asi Indian Space Research Organization ISRO gi Chandrayaan 2 thagat khibagi taruk suba common numit ni mission asigi pandamdi thagi South Pole da mapung oiba miyang thamlaga thagi topography seismography mineral distribution amasung surface composition nainabani kasbani paumin hai Bharat ki ani suba lunar exploration mission Chandrayaan 2 asi lising ani taramapal gi July kunitoi da Sriharikota dagi Satish Dhawan space station dagi mai pakna thagat kibani masigi mapung oiba pandamdi thagi South Pole da thagi leimai gi maramda thijinbani amasung mission asida orbiter lander Vikram amasung rover Pragyan yauri software asoiba khara leibadagi lising ani taramapal gi September 3 ta lander adu crash landing tawkhrabasu orbiter adu di leptana thabak tawri amasung lunar science amadi thagi polar lamdamda leiba mineral amasung isingi molecule sing mapping tawdana maruiba pau kaya pirakli Chandrayaan 2 asina ISRO gi tawangamba pangal amasung space exploration da kathokpaga loinana hotnaribasing adugi lengdraba phibam oiduna thagi maramda thijinning batungi miyosingda pukning ithil piri Central Board of Secondary Education CBSE na board asida affiliate to school punamakta mahiroi singda asoi angam thoandanaba thaurang hena kansilanaba audio visual recording yawba high resolution CCTV camera tangai phadana hapnaba khangankre anoba satna kanglon asigi matung inna camera sing adu sangpham amasung thokpham sing corridor staircasing classroom lab library canteen sanabung amasung atay mayam punna sijinaba mafam singda thetkadabani hairi toilet amasung washroom singdi yauroi camera sing aduda real time recording yaugani amasung yamdrabada nimit 15 gi storage backup thangani madu authorities na apama matamda sijinaba yahangadabani India Met Department nga sileba ki tongan mafam singda yamna kanna nong churaba yai hari Himachal Pradesh Konkan Goa Maharashtra Telangana amasung Uttarakhand ngasi masida akanba nong chugani Delhi saruk khara Haryana Chandigarh Jammu Kashmir Karnataka ki samudra khongban Chhattisgarh Assam Meghalaya amasung Arunachal Pradesh da lakliba numit nini humni asida akanba nong chugani hairi Bangladesh ki Dhaka da plane kaibagi thodok amada miyoi kaya gi punsi ma kibadudha Pradhan Mantri Narendra Modi na awaba phongdokli social media da thagatpa warol amada Shri Modi na laikidraba singi imung manung da awaba phongdokki amasung asokpa sing athubada phagalaknaba isor gi mafamda nijaki Pradhan Mantri hai Bharat na Bangladesh ki damak lepli amasung piba yaba tengwang punamak pinaba sem satuna lei haiki ningsingba yai ngarang nungthil Dhaka gi utara area da Bangladesh Air Force ki jet ama milestone school amasung college campus da kaibada school angang sing yauna yamdrabada mi kunithoi siki chamhupumapun soki International Monetary Fund IMF ki Deputy Managing Director Gita Gopinath mathang tha loibada pham asi thadoklagani mahak Harvard University da Department of Economics ki professor oina hankragani Gita Gopinath ising ani taramapal gi January da chief economist oina IMF da sangkhibani amasung lising ani kunithoi gi January da First Deputy Managing Director oina promotion piki Manipur State Badminton Association sinba Yonex Sunrise nipunitoi suba interdistrict amasung phumapan suba Junior State Open Badminton Championship ising ani kunmanga hayengdagi Imphal gi Dem University campus manakta leiba MSBA Indoor Stadium da hauragani aroibada maruiba pau amo Bengaluru da Directorate of Revenue Intelligence na lupa koti tara mari lak humpumapal longi mamal oigadaba koken keji taret phare nubi anisu phare Pahalgam terror attack ki tungda lanmina chathakiba operation sindurgi matangda Lok Sabha da khananaba sangsad ki business advisory committee gi mipamna pung tara taruki matam pikre ISRO na nasaga puna saminaba
Nishar Art Observation Satellite tha asigi kuntrada siri harikota dagi thagalagani amasung CBS na board asida affiliate tawwa school punamakta mahiroi singda asoi angam thoandanaba audio visual recording yawba high resolution CCTV camera thenaba khangan khre pauloi jare